ꯑꯩ ꯂꯥꯜꯂꯦ ꯑꯩ ꯗꯣꯂꯤꯒ ꯃꯩ ꯁꯨꯡꯂꯩ ꯂꯩꯅꯗ꯭ꯔꯦꯕ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅꯤ ꯅꯪ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯤꯗꯕꯗꯨꯗꯤ ꯅꯪ ꯌꯥꯝ ꯂꯥꯟꯅ ꯅꯤꯡꯁꯤꯡꯉꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃꯈꯛꯇꯪꯗ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯟꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯅꯤꯡꯁꯤꯡꯉꯤ ꯑꯩ ꯂꯥꯜꯂꯦꯕ ꯑꯩꯒꯤ ꯋꯥꯁꯦ ꯅꯪ ꯈꯖꯤꯛꯇꯪꯗꯤ ꯇꯥꯕꯤꯌꯨ ꯑꯩ ꯁꯣꯝꯗ ꯒꯥꯔꯤ ꯐꯔꯛ ꯇꯥꯕꯒꯤ ꯂꯥꯛꯇ ꯂꯩꯔꯤꯌꯦ ꯑꯩꯅ ꯀꯃꯥꯏꯅ ꯂꯧꯕ ꯂꯥꯛꯇꯣꯏꯅꯣ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯒꯥꯔꯤ ꯂꯥꯛꯄ ꯑꯗꯨꯝ ꯉꯥꯏꯔꯒꯦ ꯍꯣꯏ ꯊꯝꯃꯦ ꯂꯨꯆꯦꯡ ꯗꯥꯁꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝ ꯉꯛꯏꯗꯨꯅ ꯅꯠꯇꯦꯗ ꯀꯩꯅꯣ ꯀꯔꯝ ꯀꯥꯟ ꯊꯣꯛꯂꯛꯏꯅꯣ ꯍꯥꯟꯅꯁꯨ ꯍꯥꯏꯔꯛꯇꯦ ꯉꯁꯤ ꯊꯣꯔꯛꯄꯅꯤ ꯉꯁꯥꯏ ꯄꯨꯡ 10ꯒꯤ ꯐ꯭ꯂꯥꯏꯠꯇ ꯀꯅꯥ ꯂꯥꯛꯏꯅꯣ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯁ꯭ꯋꯥꯏꯁꯤꯗ ꯊꯥꯡꯃꯩꯕꯟꯗ ꯑꯩꯒꯤ ꯍꯟꯗꯛ ꯅꯧꯅ ꯍꯥꯡꯕ ꯀꯥꯞꯇ꯭ꯔꯦꯟ ꯐꯤꯖꯤꯠ ꯀꯂꯦꯛꯁꯟꯒꯤ ꯁꯪꯒꯥꯕꯗꯣ ꯉꯁꯤꯅꯤ ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ ꯐꯪꯁꯟ ꯃꯆꯥ ꯑꯃ ꯁꯨꯝ ꯁꯤꯟꯕꯅꯤ ꯑꯩ ꯌꯥꯎꯗ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤ ꯅꯪꯅꯅꯕ ꯉꯁꯤ ꯈꯨꯗꯛꯇ ꯊꯣꯛꯂꯛꯄꯅꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯗꯥꯁꯧꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯆꯪꯗꯣꯏꯅꯣ ꯑꯁꯣꯝꯒꯤ ꯊꯕꯛꯇꯨꯗꯤ ꯂꯣꯏꯔꯕ꯭ꯔꯥ ꯂꯣꯏꯗ꯭ꯔꯤꯗ ꯃꯇꯝ ꯈꯔꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯒꯦ ꯈꯜꯂꯦ ꯆꯠꯂꯁꯨ ꯅꯦꯛꯁ ꯋꯤꯛꯇ ꯆꯠꯀꯅꯤ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯔꯅꯤꯅꯦ ꯑꯗꯨꯗꯤ ꯅꯪꯒꯁꯨ ꯐꯖꯅ ꯑꯝꯇꯪꯗꯤ ꯎꯅꯅꯤꯡꯕꯅꯤ ꯀꯔꯝ ꯀꯥꯟ ꯁꯪꯒꯅꯤ ꯍꯌꯦꯡ ꯌꯥꯒꯗ꯭ꯔꯣ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯔꯛꯑꯒꯦ ꯗꯥꯁꯧ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯑꯩꯈꯣꯏ ꯅꯥꯎꯅꯦ ꯃꯥ ꯂꯧꯕ ꯂꯥꯛꯄ ꯃꯥꯅꯦ ꯑꯩꯒꯤ ꯃꯈꯥꯗ ꯏꯅꯥꯎ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯃꯃꯤꯡꯅ ꯅꯤꯡꯁꯤꯡ ꯍꯦꯟꯕꯤ ꯑꯗꯨꯗꯤ ꯗꯥꯁꯧ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯌꯨꯝ ꯌꯧꯕꯒ ꯍꯥꯏꯔꯣ ꯍꯣꯏ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯗꯣꯂꯤꯒ ꯃꯩ ꯁꯨꯡꯂꯩ ꯂꯩꯅꯗ꯭ꯔꯦꯕ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅꯤ ꯅꯪ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯤꯗꯕꯗꯨꯗꯤ ꯅꯪ ꯌꯥꯝ ꯂꯥꯟꯅ ꯅꯤꯡꯁꯤꯡꯉꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃꯈꯛꯇꯪꯗ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯟꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯅꯤꯡꯁꯤꯡꯉꯤ ꯑꯩ ꯂꯥꯜꯂꯦꯕ ꯑꯩꯒꯤ ꯋꯥꯁꯦ ꯅꯪ ꯈꯖꯤꯛꯇꯪꯗꯤ ꯇꯥꯕꯤꯌꯨ ꯑꯩ ꯁꯣꯝꯗ ꯒꯥꯔꯤ ꯐꯔꯛ ꯇꯥꯕꯒꯤ ꯂꯥꯛꯇ ꯂꯩꯔꯤꯌꯦ ꯑꯩꯅ ꯀꯃꯥꯏꯅ ꯂꯧꯕ ꯂꯥꯛꯇꯣꯏꯅꯣ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯒꯥꯔꯤ ꯂꯥꯛꯄ ꯑꯗꯨꯝ ꯉꯥꯏꯔꯒꯦ ꯍꯣꯏ ꯊꯝꯃꯦ ꯂꯨꯆꯦꯡ ꯗꯥꯁꯧ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝ ꯉꯛꯏꯗꯨꯅ ꯅꯠꯇꯦꯗ ꯀꯩꯅꯣ ꯀꯔꯝ ꯀꯥꯟ ꯊꯣꯛꯂꯛꯏꯅꯣ ꯍꯥꯟꯅꯁꯨ ꯍꯥꯏꯔꯛꯇꯦ ꯉꯁꯤ ꯊꯣꯔꯛꯄꯅꯤ ꯉꯁꯥ이 ꯄꯨꯡ 10ꯒꯤ ꯐ꯭ꯂꯥꯏꯠꯇꯀꯅꯥ ꯂꯥꯛꯏꯅꯣ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯁ꯭ꯋꯥꯏꯁꯤꯗ ꯊꯥꯡꯃꯩꯕꯟꯗ ꯑꯩꯒꯤ ꯍꯟꯗꯛ ꯅꯧꯅ ꯍꯥꯡꯕ ꯀꯥꯞꯇ꯭ꯔꯦꯟ ꯐꯤꯖꯤꯠ ꯀꯂꯦꯛꯁꯟꯒꯤ ꯁꯪꯒꯥꯕꯗꯣ ꯉꯁꯤꯅꯤ ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ ꯐꯪꯁꯟ ꯃꯆꯥ ꯑꯃ ꯁꯨꯝ ꯁꯤꯟꯕꯅꯤ ꯑꯩ ꯌꯥꯎꯗ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤ ꯅꯪꯅꯅꯕ ꯉꯁꯤ ꯈꯨꯗꯛꯇ ꯊꯣꯛꯂꯛꯄꯅꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯗꯥꯁꯧꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯆꯪꯗꯣꯏꯅꯣ ꯑꯁꯣꯝꯒꯤ ꯊꯕꯛꯇꯨꯗꯤ ꯂꯣꯏꯔꯕ꯭ꯔꯥ ꯂꯣꯏꯗ꯭ꯔꯤꯗ ꯃꯇꯝ ꯈꯔꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯒꯦ ꯈꯜꯂꯦ ꯆꯠꯂꯁꯨ ꯅꯦꯛꯁ ꯋꯤꯛꯇ ꯆꯠꯀꯅꯤ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯔꯅꯤꯅꯦ ꯑꯗꯨꯗꯤ ꯅꯪꯒꯁꯨ ꯐꯖꯅ ꯑꯝꯇꯪꯗꯤ ꯎꯅꯅꯤꯡꯕꯅꯤ ꯀꯔꯝ ꯀꯥꯟ ꯁꯪꯒꯅꯤ ꯍꯌꯦꯡ ꯌꯥꯒꯗ꯭ꯔꯣ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯔꯛꯑꯒꯦ ꯗꯥꯁꯧ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯑꯩꯈꯣꯏ ꯅꯥꯎꯅꯦ ꯃꯥ ꯂꯧꯕ ꯂꯥꯛꯄ ꯃꯥꯅꯦ ꯑꯩꯒꯤ ꯃꯈꯥꯗ ꯏꯅꯥꯎ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯃꯃꯤꯡꯅ ꯅꯤꯡꯁꯤꯡ ꯍꯦꯟꯕꯤ ꯑꯗꯨꯗꯤ ꯗꯥꯁꯧ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯌꯨꯝ ꯌꯧꯕꯒ ꯍꯥꯏꯔꯣ ꯍꯣꯏ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯗꯣꯂꯤꯒ ꯃꯩ ꯁꯨꯡꯂꯩ ꯂꯩꯅꯗ꯭ꯔꯦꯕ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅꯤ ꯅꯪ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄ ꯅꯠꯇ꯭ꯔꯣ
ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯤꯗꯕꯗꯨꯗꯤ ꯅꯪ ꯌꯥꯝ ꯂꯥꯟꯅ ꯅꯤꯡꯁꯤꯡ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃꯈꯛꯇꯪꯗ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯟꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯅꯤꯡꯁꯤꯡ ꯑꯩ ꯂꯥꯜꯂꯦꯕ ꯑꯩꯒꯤ ꯋꯥꯁꯦ ꯅꯪ ꯈꯖꯤꯛꯇꯪꯗꯤ ꯇꯥꯕꯤꯌꯨ ꯑꯩ ꯁꯣꯝꯗ ꯒꯥꯔꯤ ꯐꯔꯛ ꯇꯥꯕꯒꯤ ꯂꯥꯛꯇ ꯂꯩꯔꯤꯌꯦ ꯑꯩꯅ ꯀꯃꯥꯏꯅ ꯂꯧꯕ ꯂꯥꯛꯇꯣꯏꯅꯣ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯒꯥꯔꯤ ꯂꯥꯛꯄ ꯑꯗꯨꯝ ꯉꯥꯏꯔꯒꯦ ꯍꯣꯏ ꯊꯝꯃꯦ Lucheng, 다소 kaigino nang nadam nga iduna. ꯅꯠꯇꯦꯗ ꯀꯩꯅꯣ ꯀꯔꯝ ꯀꯥꯟ ꯊꯣꯛꯂꯛꯏꯅꯣ ꯍꯥꯟꯅꯁꯨ ꯍꯥꯏꯔꯛꯇꯦ Ngasi thoropani. Ngasai pung 10 flight ta. ꯀꯅꯥ ꯂꯥꯛꯏꯅꯣ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯁ꯭ꯋꯥꯏꯁꯤꯗ Thangwai banda aigi handak nongna hangba. Captain visit collection gi angabado ngasi ni. Adugi lakpani. Function masa ama sumsin bani. Ay yaude yadraba. Adugi nang nanaba ngasi khudak to tolapani. ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯗꯥꯁꯧꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯆꯪꯗꯣꯏꯅꯣ ꯑꯁꯣꯝꯒꯤ ꯊꯕꯛꯇꯨꯗꯤ ꯂꯣꯏꯔꯕ꯭ꯔꯥ Loidrida. Matam kharadi Manipurda legi khale. Chatlasu next week to setkani. ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯔꯅꯤꯅꯦ ꯑꯗꯨꯗꯤ Nangasu fazana amtangdi unaning bani. Karam kan sangane. Hayeng yagadra. ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯔꯛꯑꯒꯦ ꯗꯥꯁꯧ Hoi kaisu kaide. Ado nangdi sida kaidaromi ba. ꯑꯩꯈꯣꯏ ꯅꯥꯎꯅꯦ ꯃꯥ ꯂꯧꯕ ꯂꯥꯛꯄ ꯃꯥꯅꯦ ꯑꯩꯒꯤ ꯃꯈꯥꯗ ꯏꯅꯥꯎ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯃꯃꯤꯡꯅ ꯅꯤꯡꯁꯤꯡ ꯍꯦꯟꯕꯤ ꯑꯗꯨꯗꯤ ꯗꯥꯁꯧ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ Yum yobaga hairo. ꯍꯣꯏ